Social activist ASHANG KASHAR AMASUNG IMAGI MEIRAGI CONVENOR SUJATA YAONA LAMDAM ASIDA THOKLIBA IRANG ASIGI WAROISHIN PURAKNABA KAKCHING LAMKHAI NGARANG PANGTHOKHIBA MEEYAMGI MEEPHAM AMA TANKHAI CHALLAKPADA KAKCHING PULISNA TANKHAIKHIBADAGI KAKCHING Meira Paibi Shing Mei Houna Shaonare IRANG ASIGI WAROISHIN AMA PURAKNABA MEEYAMGI APUNBA KHOLAW LAUMINNANABAGI PANDAMDA LANGSAI THOUNA KAKCHINGNA SINDUNA KAKCHING LAMKHAIDA PANGTHOKHIBA MEEYAMGI MEEPHAM ADUDA Social activist ASHANG KASHAR na wangang balwara matung imagi Meiragi convenor SUJATA na wangang bahawakpada Kakching district police ki personnel sing na changsilagtuna miyam gi MEEPHAM ado lepnaba khangalake tongda ahenba police force thazilagtuna MEEPHAM ado thugaikibane khoisawnarba miyam maduna aikhoi mikha pon hingba pamde Manipuri ki kuki refugee tanthokse Manipuri ki saktab kaiba yaroi haibana chingba tunga ba kholaw kaya su lauki khoi leijari ba mayam se hujikti khanaba chenaba akhoi meseng langnaba phawnaba adu nataba akhoi gi Manipur se soi ga dore akhoi ware adu de praja mayamna fajana unity oina punsalaga yamna afaba moongda yamna highly educated oiba moongda aikoina taksanba aikoina police amada thabak tawba lan tawse hairasu police amada common inclusive oiraga aikoi karmaina tawsira solution purakse hairasu karmaina lambi thisira haibalomda praja mayamna leblaga madukumba akoi lambi ama seminaba tangai phate haibagi lomda ai ima ibel singa sikuboda lambida phap tamina ningai gi tamakta adugi tamakta aidi organization sinda invite tawbagi aidi madu lakjabani